Mission Future Stars MFS Lilong na All Manipur Muslim Doctors and Medical Students Association AMMDAMS ega khusamnaduna Health is Wealth haiba hiramda nongmagi oiba lemna Laiyengbagi camp ama ngasi Madrassa Alia Lilong Bazar amadi Markaz Darul Yatama Lilong Ataukhong ani da Pangthokhre Dr. Taranithoi amadi staff tara mari punna kuntarukna saruk yaduna pangthokkiba lemna Laiyengbagi camp aduda saruk yakiba MFS Lilonggi President Saddam Hussein afongdorakpada Madrassa ani asida tamliba mahairoi sing asi kana leizadaba amadi sel thumgi fibam yamna fattaba ngakta oibana masa nungaitrabasu haidoktana anaba khangduna leibana ayamba oigali maramasina ayingasa lonarakpagi lok laiho skin disease na chingba laina tina naganba matam oibana lemna Laiyengbagi camp asi mafam ani asida pangthokpani haiki AMMDAMSA gi President Dr. Kabul na fongdorakpada mahairoi haibasi leibak asigi lamdam asigi tungi yumbini afaba tungi yumbiren ohenba haibasi makhoi bu hakchang fana thamba mathau dai budhi yamna pharabasu lairikta kaidonungda mai onsinba ngamloi maramasina makhoi bu hakchang fana thamdaba yade haiba wakhalonda lemna Laiyengbagi camp asi pangthokpani haiki ngasigi lemna Laiyengbagi camp aduda mahairoi chaniyang khairom layengkibaga loinana mathau taba hidak langthak singsu lemna piki Madrassa ani sida tamiba ngang singsi yamna poor economically poor oiba amade ayinga salon rakpasida makoida skill problem room le hogi masada na ta haidok ngam jadaba adum ba ngang apik nga to oibnina masi mayok napsi kitang agadra haina khallaga ngasi health care masi pangthokpani koina hojik ayambana boarding da laiba chatra singsina oiganba tauganba naganba adoi health awareness piba healthy mind and healthy body koi haksang phatragadi chatra da awaba mo oibato adugido kathokna bagina makta adugido koirakna bagina makta moise afaba chatra oirakna bagina makta moigi health to fan ba mada kalle hairaga koina mission future star ga pullaga